lamdam asigi tongan tongan ba mafamdagi security force na khusu khulai Kayamarum Phagatle thabak lepa leitana chathari tha asigi mapanda security force na Imphal West District ke Sengmai Police Station na konba tendong yang da leiba ingel jing da thiba humbagi thabak chathabada khusu khulai Kayamarum Phagat pangam le hairi police tagi phangba paw amana hai pharaba khutlai sing adude single barrel nomai ani .32 gi pistol ama 36 high explosive hand grenade ani amadi tongan tongan ba caliber ge nomai maru round mari futara mapan ni hairi Nakalamaromda security force na Imphal West District ke Lamphel Police Station na konba Langol Hill Range tage khusu khulai Kayamarum Phagat pangam le hairi pharaba khutlai sing adude insas rifle ama rifle aduge magazine ani 303 rifle ama rifle aduge magazine ama single bore barrel ama bolt action rifle mari magazine yawba pistol tara 38mm anti-riot rubber cell manga detonator ama 5.56mm ge kapayariba nomai maru manga amade empty cartridge mari ni hairi